Tara ki booklet ama athuba matamda phongdolagani haina Donor Minister Dr. Jitendra na phongdokre. Kurumzari miyeng tabri sumutaram ukchari mapungaba pausing. Ukhrul district ta paikat pachakot tharangi thabak manga sangaba chapa chief minister gi team da ngarang nomai kapsinduna attack tawkiba thodok adu additional DGP P Dongen na luchingba team amada thiganaba sinakre. Jairaga sida tawdo adu da mathau section daba Manipur police ki personal tara suspend tawkre hari. Ngarang gi thodok adu gi mangoina na tangkhul nagalong na saba loijiba project sangaba yaroi luishindana tokigani haina khongjang sangsinkiba adu gi matangda sengdol aduna ngasi chief minister gi official bangloda Pangthokiba Pawin Mifam Amada, Chief Minister na ngarang Sangana Bahonakiba, Ukhrul District Hospital Amadi, Power Substation Singi, Hauzik Oriba, Fibam, PowerPoint Presentation, Piduna, Pawmi Singamayak Singna 1K. Mari Lainaba Department ki Authority Singdasu, Hauzik Oriba, Fibam Amadi, Mamang the Leramba, Fibam Sing, Mayak Singna Tapagaloina na, Manipur Chingi District Pumna Makta Paikat Patongan Ba Chakot Thorang Kayasu, Mayak Singna Photo Amadi, Dataga Konana Thamke. Pawmising na susangaga daba mapamsing chada marfudra hena loishinba uke Chief Minister gi maikaidagi Ukhrul District Hospital gi oina ningtina saba loiraba famung yangkai leiba hospital ahanba oina sangaga dabani sangaraba matungda famung yangkai amagi hospital ama amuk hapchinduna chakthok hangadabani masida miyamna lan uhanba yaba mong da phungdoraliba asi laibak thibani haike Chief Minister na makata na ngarangi thodo aduda state force na khut halamba tarbadi civilian sing misi minat thokadaba maram na khut hankidabani hiramasi matangda India gi Prime Minister amadi Home Minister da aibe cherol piduna khangalagani Donor Minister gi maikaida gi su thodo adu nungaitaba phongdorakpa loina na center na akanmam yeng changle haba wapam phongdorakpa leire ASEAN IM na ceasefire gi ground rule thugaibaga mari leinana hangkiba wahamgi paukumdadi Chief Minister na hiramasi gi matangda su mari leinaba singa tanaraga kari tawba yabage khanagani hauzimaki oina mass combing operation gumba chathana bathawrang leitri phongdoki operation tawba adum yadi yabani adubu madudaida akhoi retaliate tawna khonan tawna bataragadi akhoi gi innocent praja sing haibtar civilian singdo yamna casualty thokadra haidna akhoi yamna kanna khut hanba ngamdaba haibtare moidadi pandadna civilian singda hen more casualty thokadra haidna yamna pendana thuneba akhoi government of India da honorable Prime Minister da Home Minister da se ina masidi ceasefire peace talk taw leiriba group amana sumaina taw masidi akhoi ground rule violate tawbani adu masimatik saba action lokat piu haidna ai ngarang lamba Donor Ministry da boba mana sai telephone torponi ingonda adu ai masu ai honorable Prime Minister da Home Minister da dum convey tawjegi hena armai taw mas hai Chief Minister na luchingba sarkar gi kangbo amada nomai kasindana attack tawrakiba thawdopo Manipur gi Governor Dr. Nazma Heptullah na kanna gyaning daba phongdokre ngasi Manipur State Medicinal Plant Board na sinduna lamsel patta leba Indian Medical Association gi hall da pangtopa thoram ama yaraba matungda governor na wafamasi pawmi singda phongdokibani mana makha taraduna tongan ba chakot thorangi thabok paikhalakpada akaiba pibagi mahutta punna khusam naraga chakot maikaida mai onsilaga thabok tominabana santi purapang angani haiba wafam phongdoki. It's very sad and very bad, and I spoke to him. Violence doesn't bring anything. It is peace which brings development, and Manipur needs more development than violence. And I appeal to all those young people that they should join hands in creating peaceful atmosphere in Manipur so that we can work together for their future, for their jobs, for their education, and a better future and a better Manipur. Congress government Chathabas Kam Tarage booklet ama athuba matamda phongdolagani haina Donor Minister Dr. Jitendra na phongdokre wapam singarang namidang classic grande da pangthokiba pawgi mifam amada mana phongdokibani Minister na makha tarduna Manipur gi miyam na ahongba pamle haiba si BJP Manipur Pradesh tanatana center da paliba NDA government na mayek sengna khangi
Center state asida fund marang kaina piki adubu state government na angapa fangna senja thumja chathabadagi miyamgi kanaba fangandabani atuba matamda pangthokodoriba election asida BJP na state asida sarkar pairabadi thabak fangdabagi samasya amadi chakot lamjelda mai onsingani state asida law and order ngakpa ngamdaba amadi chakot thorangi thabak sing ningthina pangthopa ngamdaba si miyoi khutpu kharana tasengna chathabra habagi jingnaba lei jingnaba si state asida chathariba hingsagi thodok singdasuni Manipur da Santi amasung tangdu leitaba hanjal hananba honabada BJP na angamba mating pangani Sports University amadi National Highway sembagi matang da su state government pukchel sengdaba thabak kaya chathai pumnamak asi Congress ki sasan maru fangna muthatlaba matamda konba ngamgani haiba wafam phongdokhi. We promise a corruption-free governance. Very soon we may come out with a booklet, 10 scams of IBOB government. We already planned like that. There are cases which require to be investigated. BJP does not believe in the politics of vindictiveness. That is why for 2 years we did not tend to do anything which would make us appear vindictive. But through democratic means, the public is convinced and we will convince them further with evidence. Ngarang ukrulda Chief Minister da nomai kapsunduna attack tawrakiba tawongbu BJP Manipur Pradesh na condemn tawba phongdokre ngasi party asigi office ta pangthokpa pawmising unabada party gi president Bhavanandana haikibada lamdam asigi Chief Minister da attack tawrapa haibasi labak thibani democracy chatpa lebakta violence ki chanafam leite haike State asigi luchingo amada attack tawba haibasi achumba thawong natte democracy chatpa lebak amada violence ki oiba thong chathaba haibasi democracy bu singnabani violence ki mafam akoi democracy de leite MLA Biswas na ukrulda base tawa pauche singda mafam aduda masamareng fandoktuna leidiba kutlai paiba loop amaga ngarangi Chief Minister da chathakiba attack aduda mari leinadi haina phongdokiba amadi ngarangi thawong adugi matangda state government asu hena bieng changani haike BJP ki wangangloi N Birena Chief Minister da attack torokiba adugi matangda Union Minister da memorandum ama party ki maiketagi pisinkre attack adu Chief Minister da tawbanate lebak miam da attack tawbaga chap manai mara leba sing thigatuna ain gi oiba cherak pihani haike aduna we are demanding to the central government NIA gumba independent competent agency mana hariba thogdok to kramaina thokibano Kanadagi no tasengba huiver ene mayam haina riba lalo group oiro amabu oiro haiba potu find out torkanda investigation namagi through the find out torkanda maral leiba honorable chief minister bu leiba praja manipur gi miyam bu singnariba attempt oriba poto madugi matakta matik saba aingi thabuk sing lokhut pi MP Dr. T. Mainanasu ngarang ukrulda Chief Minister ge kangbuda chatharakiba thawong kanna yaningdaba phongdokre thawdo adu terrorism gi thawong ni democracy da violence ki mafam leite haba wafam phongdorali Chief Minister Okram Ibobi gi ngarang ukrul khongchata nomai kapsinduna attack tawrakiba thawong yaningdaba phongdoktuna Manipur Pradesh Congress Committee gi worker singna NSN IM gi luchingba muiva Prime Minister Narendra Modi amasung Nagaland gi Chief Minister Tia Jeliang gi asaba mitam BT Park gi gate mamang da mai thaduna khongjang singkre Congress Bhavandagi khongchat amaga loinana Manipur tugaina bohona riba miyoi sing miyamna parat tambirasi leibak asida furup amaga gi marakta singchep thariba sing miyamna masak khandolasi haiba kholau sing lauki Mahila Congress Committee gi President L Tilotamana ngarang state asigi Chief Minister da chathakiba thawong adu yamna sachiba crime amani masigi marumda leiriba political party amadi civil organization sing union government na terrorist group amani haina lauthokadabani jingtam amatani ekoi pun chakhotminasi haina leiriba Chief Minister gi punsida tem singna bahaibasi Congress worker amadi lebak miyamna yaningde haike yamna tamthiraba mongda miyobagi punsibu tem singna bagi mongda sumaina tawdana Lethot power season na dana kulai echo season na dana protest tawbagi thabak changsin na pasidi yamna heinous oiba crime ni aduna masigi crime chathari bagi marumda leiriba political group ase asibo ngase khudakta huji ekhoina concerned officers sing da concerned department da concerned minister da union minister da ekhoina demand tawri makhoi bu athuba matam da yamna
fatraba terrorist or political group amani ana lauthok piu haibana do ngasi honorable chief minister gi mathaga tawrei be attitude ase yam phajabe attitude nate Chief Minister ki khongchata nomai kapsina attack toba thamoi sokna yaning de chatharali bathong adu rajniti ki khudong chaba longna buhona ba kangbu leram labadi madu political terrorist wing oina lauthokadabani haina MPCC ki mahila wing ki president Estilo Tamana phondokre Congress Vavan da leba mahaki officer pangtokba power me famada vice president general secretary amadi atei executive kaya su saru yake Tilotamana makha taraduna ngarangi thodo adu gi matangda mahila congress ki oba mifam mafamduna thodo adu bu condemn tawnu warep lauke ngarangi thodo adu da chief minister na wakal patharam drabadi misi mina kaya tholam bagai state asida political gi oba khudong chaba launa ba terrorist gangster organization linkatpagi thabak chatharoi dabani Manipur kansi lebak intapna lensi harabadi Congress party natana atopa party leite asigumba terrorist ki thabak chathaba kangbu sing Manipur gi lemaidagi maru fangna muthatnaba miyam punna hona minasi ngarangi thodok aduna aroiba ohensi haike Chief Minister da landaraki bathong awang bathaki committee amada thigat halaga maralebe sing cherak pinaba National People's Party Manipur Unit Women's Fund ki president G Satyavati na phongdokre sangai prouda leiba party officer pangtokpa pawi mifam amada state asigi mapi mapa oidiba chief minister da landarakpa haiba si Manipur miyam da landabani haina lodaba ngamloi haike Honorable CM amada attack tawsi aikoina condemn tawham thui haiba wafam asibu suloinana aikoina karamba makhalgi karamba party na attack tawribano haibasi aikoina security lapses leibra natragana karidagi oigribano haibasi matik sana aikoigi thijanbam thoi amadi misang mikhai naidaba inquiry committee ama semduna aikoina inquiry tawhum thoi haina aikoi thamjage Janata Dol United Manipur nasu thodo adubu condemn tawrali Santigi wari sanariba Anasian IM na thodo aduda general labadi Bharat Sarkar ga chathariba peace talk khudakta lepkadabani haina JDU gi president Tombina ngasi Babupurada leiba party officer pangtokpa paumising unabada phongdokre mangna makha taraduna handak pangtokadariba mikhal asida NPF ka chatminariba BJP party asi miyamna chekshingadabani haike Initiate NPF ni going samgi both side company masida akoige BJP daga sanghinna vote leptana karga maduda प्रजा मियाम की सेवा तौनी कायना खल्लिब टिकेट तानरी बिसिंगसे मसी तसेंग हारकांदा मणिपुर मियाम की खनबियो अदुगा इसागी इरमदम की खनबियो इसागी लम लेत्रब कांदा राजनीति तौ करिम काना रोय इसागी लमदम हान कनगिसी राजनीति कोन तौसी Wari sanabagi mingda state amasung central government na Anasian IM bu yoktuna thambadagi Manipur gi chief minister da landarapani haina Lok Janashakti party gi MLA Karam Shyam na phongdokre Babupurada leiba office ta pangtokpa pawi mifam amada ke Shyam na Anasian IM ni jingnabal singna chatharakiba thawong ceasefire gi ground rule thugaibani makoina chathaba crime sing usinadabadagi asigumba fibum asi Europani political party gi khetnaba thamdana masigi chapchaba paukum PC haiba wafam phongdoke Manipur ki chief minister amada any the organization oisunu alobu oisunu praja oisunu sidi Manipur ki praja bu ikai ba bibani haina lawi the chief minister is the praja gi diet lorga thabak toribani aduna masi strongly condemned tawi Ukruge Tawdok Manipur National Democratic Front, Manipur People's Party, Committees of Civil Society Kanglai Park, Manipur Pradesh Committee nasu yaningdaba phongdokre. Ngarang Ukruge Tawdok Ningthakong Municipal Council nasu kan yaningdaba phongdokre. Ngasi Council ki Officer Congress ke Councillor singsu yawba pawimipam amada chairperson ke Manina Ukrul District ki Chakot Tharang Purakna bohanabada apan pirakpa habisi miyambu singnabani asigumba tawdok asi matungda amuhana tawbiganu haike. Ngarang Ukrugi Tawdok yaningdaba phongdoktuna Mayang Imphal Block Congress Committee, Block Mahila Congress, Block Youth Congress Committee na Mayang Imphal Bazar da leba multi-purpose hall da wakan mifam chathatre. Kongjang aduda Chief Minister da khut thaba yaningde thawong asi Manipur miyam da khut thabani haina pendaba phongdoke. Ukrugi Tawdok yaningdaba phongdoktuna Langthabal Block Congress Committee na sinduna hairang goithong maibam lekai da leba Mutum Dinesh ki yumda mifam pangthokre. Mifam aduda MPCC level cell ki vice chairman M Dinesh
General Secretary Gyanendro Hairanggoitong Area Development Organization ki President ki Mani Awang Maibam Lekai Mera Paibi ki President M Lalita amasung ahal oiraba Congress ki luchingba M Maipak Susar Yake M Dinesh na ngarang gi thodokta chenabasing pamliba pandam adu Manipur da lediba furup khudimang na yadrabadi fangbang ngamloi masida government na tumina leithokpa matam nate chapsaba thabak lokhakadabani haiba wapam phongdokhe. Honorable CM da tawriba attack asibu chingi imaibil singna yarabra chingi ipaipal singna yarabra chingi thawpuriba ningthau singna yarabra karigi damakta ngasibo da khonjela ma haidribu yadaba taragadi kayam koina kiduna hingiba punsi marendo hingdoino kayam koina nongmagi chingdonda kithikirum hingidoino. Manipur University da Ming Chanbagi Reservation ki wathok loisinba ngamdana leidi Scheduled Tribe Mahiroi Organization na ngasisu University Gate mamang da khongjang sangsinbaga loinana Lining Laison ki thoram pangthokre Atsum ki Finance Secretary Andrea Sinarungna Manipur University ki Academic Council na laukiba warip ki matungina madumak chatnagani haina warip laukiba si Rule of Law chatnadraba University ama oide takani Tribal Mahiroi sina taliba demand akanba mongda changshinanaba sem sare haike. Court order above all this Masi denied or resolution obviously. This is not acceptable. This is like a dictatorship of authority in such a democratic country. This is not acceptable. Have a message to the whole population of the state. Chedak Manipur University ki Vice Chancellor Oina Banaras Hindu University ki Economics ki Head Professor Adia Prasad Pandey Bohapre, Government of India ki Deputy Secretary D. Ram Krishna Rao na Hiramasiga Mari Lenana, Manipur University ki Registrar da Cherola Matharakre, Mangna Office Sek Paiba Numita ki Tharaga Pharmacy Chahi Manga Pugadabani Hari, Panbayai, Professor H. Nadakumar Sharma ki Vice Chancellor ki Term Loikraba Matung, Manipur University ki Mapung Faba Vice Chancellor Haptana Lakibani, Loinana Hose Ming Chanbagi Matangda Reservation ki Achoba Irangama Lady Bani. All Manipur Elementary Teachers Association na requisite qualification scale pangnamba oja lising mo chatret marifutaru cabinet na kakhat khibagi mayokta changshila pakhongjang ngasi numit 8 ni sukre koyatong pukri achoba maningda changshila pakhongjang da ngasi senapati amadi chandel gi oja sing saru yake association gi secretary general CH Santa Kumar na changshila pakhongjang asida oja singi wakat tabi drabadi makata na class lawdabagi khongjang changsilagani Masi Fawada Tabi Drabadi Kutang Charai Hambagi Kongjang Zangsilagani Haike. Masi Fawada Tolupi the Bataragadi Equay. Lady Bazar Gisamu Konga, Nigeria was up to Monacoga, Ningon Taku, Yaudre Hydra Equay. Sai Sala, in Far West Police Commando Nat Nilo Oil Pamayada. Frisking Chatabada Maoist Communist Party ki Mio and Fare Hadi Amaromda Taubal Police Commando na Tarukshuba Assam Rifles ka Pullaga Lilong Bazaar area da Tiba Humbagi Tabak Chatabada KCPMC ki Mio ama demand letter amaga kona na Fare Hana Police ki PRO na Kangalali Pagumiratan at break amata Changi labor solar padigi kuchu singataba Akcham Choktarba Tumba Chava Yarataba Kung Hama Numarataba Singitaba Amata Naiba Upaidi Jolly Sire Amasu Jolly capsule with Changinis Neville. Ahi Tamuina, Ajit Patazava Tamze, Sri Mani Kumar Jewelers. Nunga Sumaika, Kanganadika Narui, and Gunalina, Tina Kraven, Wakal Wagano, Lao, I could do Pazamilase. We have the Abamba design for the so we didn't apologize. Sri Mani Kumar Jewelers.
Rabia Emporium Singjamai Chingamatha Handloom gi oiba iramdamda sajaba ningthi zeraba top traditional pige rani blouse silk sari amadi makhal kayagi mayek naiba ningthi na matamga chanaba design da lonba product sing su pangbigani ningol singi damakta amadi nupi singi leiting oibiyu ngasimak lingsin biraktuna ningthi zeraba item sing asibit yeng tabiyu amadi kudong chaba asilobiyu Masi awang nungpoki ahanba TMT bars industry ni. Industry asi 1993 ki December thada linkha chekibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nungpoki ising sitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars tengba sagatpa khudingmak aikhoi gi marup ni. Ningol Jakopana lakpada imoy nungari na lamdam asigi miyamda mahaulay bangari panghanjari. Imoy nungari na puthokcha bangari khudimang hygienic oy ngari asi yamna lunan fimamda semjabani. Gram chama amasung chani yangkhay ngari ki packet sing dukan khudimangda fangbiragani. Retailer oiningba singasu contact tawbiba yagani khoi address ti imoy nungari Sabolban Kara Sapamlerak Imphal. Break matungda tarang nungsari. Mathang chahi ki angam bisarukda pangthokatoriba mikhalgi thabak thoram sing mawong tana amasung ningthina yengsinduna miyamgi khudongchadaba sing kohananaba informant technology amasung mobile application sing seasonary haina CEO Manipurna Phongdoli Secretariat South Block ki conference hall da ngasi pangthokiba pawgi mifam amada CEO na mobile phone amasung email gi khuthangda suggestion amadi wakan ningbasing online da registration tawri Mari Lenaba officers in that Ladiba Wakas in Akakaba Matangi Manunda Yang Shinduna, casing Roshanaba Kangan Kray, constituency Kuding Murky, permission Gidamak, Punkun Mari Manunda, permission gi clearance Gidamak, single window da online Yahangani, Mikalgi, Gadi, Lanai Mu Sindagi, Seasonaba, web based application, Amasu Seasonagani, Mikal da Seasonaba Gadi Singi, Awaiman, Matamchana, Gadi Mapu Singi, bank account da advance Pigani. Lemhoriba senfam na Mikhal loiba matung athuba matamda pina bohonagani haike pawgi mifam aduda assistant CEO RK Dinesh amasung H Modak susaruk yake Thasigi taramapanda New Delhi da anisuba tangkake oina India government amasung Manipur government ka wari sanabada saruk yarubada kuki lahloba singi apunba UPF ki mihut sing taramna opagi thoram ama sadahis ki ngamun khulda ngasi pangtokre tharamadda UPF ki Unit Sing Thado INP Paite Tribe Council Mar Inpui Jomi Council na chingba tongan civil society ki chingba sing susaru yake UPF ki chairman ST Thangboy na wari sanabagi thabak asi hena Jason nanabagi dama kuki tribe singi marakta amato oibagi tangai padabalei mathangi wari sanaba matungda civil society organization sing amadi tribe singi apex body sing yauna chawna okna bohonagani haike Wari sanabagi delegate adubu luching luba UPF ki convener Aaron Kigeng na wari sanakiba adu positive oi loina na kuki tribe manungi punsina nabagi road map amagi political oiba wari sanabani ahanba wari sanakiba da UPF amasung KNO na submit tawkiba adu handaki oina kuki jo miyangi tonganba state amagi case statement ki maru oiba madik chumba che chal sing pising ki adubu hojimaki oinadi manungda kari yawgi habada Phongdo Pakazitang Nganmali Haike Manipur da Hida Kanaba Pambi Makal Chamanga Matakta Ledabasu Masigi Kanaba Mapung Fana Phangbangam Jihana Manipur Governor Dr. Nazma Haptullah Nangasi Lamsal Pataleba Indian Medical Association ki holda pangtopa National Campaign on Medicinal Plants amasung state level buyers sellers meet haudopuki tharamda pongdokre mana makha taraduna Manipur State Medicinal Plant Board na atenba matam asida hiram asida khumang chawchina workshop kaya pangtoktuna lakli Manipur gi mafum kaya da pangliba medicinal plants sing asi hidak sungliba company sing da khanganduna makha tana thizinhanibagi apamba pongdoke This is particularly true in the case of Manipur State, which falls within the Indo-Burma Center of Biodiversity and has over 500 medicinal and ivory plant species. At present, the supply chain of the medicinal plant is highly fragmented and makes it less remunerative to both cultivators and Manipur State Medicinal Plant Board na sinduna pangthokiba tawramada Social Welfare Minister A.K. Mirabai, Horticulture and Soil Conservation gi Commissioner Thaithrilun Pamei,
Forest Department के Chief Conservator T.S. Mahendra Pratap Singh Saruk Yake Saruk Yakiba Social Welfare Minister A.K. Mirabaina Lamdamasigi Ipa Ipu Singna Ariba Matamdagi Hauna Hidak Oina Sizinaduna Laklaba Hidak Pambi Singna Semba Kanaraba Hidak Kaya Asi Tungkoina Lehaunaba Made Sizinaba Yana Nabahona Haningi Haike BJP Wangoi Mandolge Anobo Office Mangarang Wangoi Taudam Lekai the Hangdokre, Taramada BJP gi Midep Oigani Hana Sem Sarba Yumna Nilamani Singagi poster campaign su Hodopagalwena Miami Mifam Su Pangtoke, Taramada the Sau Yakiba Hanagi MLA Mainam Borona, Kendra Amada Ahal Chamada Indira Gandhi Oles Pension Pinanaba Ministry the proposal Takiba Lady. Atubama Tamda Ministry gi Maikadegi positive over response ama lagani masina ahal orbasingda Oles pension pangan bagi masing hengat hanbangam lagani Social Justice and Empowerment Ministry gi National Council gi senior member oina mahana khalak raba matungda Indira Gandhi National Oles Pension Scheme asi ahal singda soidana panganana bathabak asi lokhalakpani haike Mirep oina basem sariba nilamani na Congress की शासन मुथलगा अनोबा मायोन अमदा पुरंगनबा पांदमदा लाकदर मिकल असिदा बीजेपी न टिकेट पिरकलबदी मियांगी सेवा तौब ngamgani हाइखे थरोमगा मरी लेनना लेखिद्रबा एमएलए ओरंबा टीएस तोयामा निंगसिंग ऑल एज पेंशन स्कीम गी मखादा अहल सिंह सेंफम सिंह यंथोके एमएलए श्याम कुमार गी कांगबुना निंगथेम जावदा नोमै कापसिलमले अमदी थौदो अदुदा यावबा सेराम ओकेंजित पारे हाइकिबा अदु यूनिफॉर्म यावदबनी Okenjiput namduna sahi tahon kibani haina yaripok singtha laibung community hall da paumi singa unabada andro kendra development organization ge publicity secretary kaisam ningthau jauna phungdokre Shyam Kumar bu yaripok laimanai ge nauna saba community hall ama sangana bagi matangda wa kananaba lakibani ningthemza wa leidak punba iyum anida anaba hangba changlubada mioi kharana nungna tharakpadagi chienbada irangthem Surjit Moirangthem Surjit Pahobani Haike. Whatever MLA Kendra Haida Hyper Pau Tabati, a queen of Mahaku, a queen meeting Tori, Uncle Laku, and a queen of Pojamani, Adubo. A Kandana MLA, Lex the Zanga Hyper Pau Tabati, Haribasti, something himself Kambuzinga, a pet accumulated on my cake, the Nung Tajilapani. A second by Yamna Libak Tiba Yamna Libak Tiba to do. Tholiba hariba mafam kano thodokchi matungda thon beganu haiduna laimnai gi raja amoina amadi doike publicity secretary amoina media gi thongda haijari Amaronda thasigi tangkulum doigi nimidangda kaisam ningthem jawgi kangbuna top jingtha maira paibi luki sangnen thudilamba yaningde atubu matamda maira sang sagadabade haina maira paibi gi secretary Sundarina phongdoke Nongtang Film Communication Amadi A Dreams Entertainment Anina Puna Kusamraduna ISTV 2 da Tang Zakuding Nimidang Pung Taret Amadi Nomizing Numiki Pung Taramatoi Amadi Nungtil Pung Anida Sandoliba Asengbo Warida Yumfam Oiba Mega TV Serial China Kholna Leptana Sandropa Chahi Anima Pung Faropagi Tarab Ngasi Tera Bazar Labor Children Home the Pangtokre Taramadu the Agriculture Department Ki Agri Officer L Mega Chandra ISTV Network के Legal Advisor Advocate Ngangom Tes Kumar, Actor Boniam Thokchom Amadi Dreams Entertainment के Advisor Y Chaibana Maruiba Mitunglen Sing Oina Saruk Yake, Taramasiki Saruk Ama Oina Home Asida Ladiba Angang Singda Chaklen Ama Pizza Bagaloina Boy Kolomsi Yantoke, Serial Asigi Producer Lily Laisramna, Kudong Chad Bakradagi Anova episode Sing Sandopang Amkidre, Adumapu Ningol Chako Wamatung Dagiri Anova episode Sing Sandok Nabakonaragani. ISTV Network के Legal Advisor Ngangom Tes Kumar na Hauzik Fawda Network asina tongan ba information amadi entertainment piba program kaya sandoktuna lakli masigi manungda China kosu amani makatana network asina tongan ba program kaya sandoktuna praja singge mit nakong oina bokona khigani haike Tumnagi makoi kuma mata hadal laga hamal laga larik tamaga taba tumna taba makoi di main stream da lakandana nakoi ngasi lakani ba koi na wale ba apu oversing nase menjindo wedas mu ai ba bakal bonse ngasi lakani ba tena ko lagi akoi na mangala siwat kijari Manipur University Wathok Atuba Matamda Chief Minister na Yetnariba Group Sing Kauduna Luisingadabani Natrabadi Icham Yauna Kongjang Sangsilagin Haina General Secretary Ngachon Mi Ramsang na Pungdokre Wapam Singasi Ichamgi Officer Pangtokiba Pawmi from Amada Mana Pungdokibani
Saruk Yakiba Publicity Secretary Ambitiona Central Educational Institute ki Chetna Kanglon Makada Toliba Todo Asit Lushingadabani Academic Council gi Asoibadagi Manipur University gi Watok Chauto Anbani Haike President N. Rajendrana Tha Ani Hena Mahirui Singna Mahi Tamba Panglaktaba Asi State Government na Hakchina Logadabani Hostel Thadoktuna Chakiba Mahirui Sing Ngasi Fawa State Government na Kadaida Lady Kari Chari Kari Thali Yang Shindaba Pende Kudakta Mari Leda Singna Miying Changadabani Haike Ngachon Mina Kanglu Furup Kayana Kundaba State Asida Punna Hingminanaba State Government na Miying Changadabani Inglisingani Tarani Toigi Amendment Matung Ina Wato Asilwation Hona Drabadi Ichamna Mahiri Singi Kongjang da Saru Yarapa Yai Haike. Okay, Ichamna condemned to Budi University Authority the condemned to Karigino Mokwena State overall state the entire nation ki state Sigi the Yembidana interest intention Amada Salibra Habisi Adugi Wakalon Ubugi. Ningol Chakobo Numina Lapada Southeast Asia Cultural Organization na Wapam Kaya Miamda Kangalali Nimida Sida Mabung Mapasina Angam Bakudo Pot Pibida Hida Nava Madi Mantik Nava Tawiganu Poche Yoliva Sinasu Ningol Chakobo Mingda Kudong Chava Lauduna Poche Mamal Hangatiganu Hari Kairao Kendra da BJP ki mirep oigani haina chongthorali ba N Itomba S Lala TS Atoni amasung case Ngopen Singa makoi marigi manungda BJP ki ticket pangmamiyo aduda punna sogot pa haiba sida chathakiba poster campaign aduda Social Development Committee Kairao Kendra Eastern Side ki convener Salam Henba Singana mamangdagi hona sothaduna laklaba kendra asida ahongba ama purakpa ngamnanaba panamda pangthokpa campaign haiba wafam phongdokhe Hangang Kendra da BJP ki candidate oigani hariba Thokchom Roman gi miyeng makada kairang mamanglekai Young Union Club amadi Caesar Hospital ani khusam naduna nomugeba mit laying baga loina na hepatitis B gi hidak kapthokpa gi camp ama kairang mamanglekai lamdaibung lampakta pangthokre tharamadu da Thokchom Romeo na Lakadarba Mikhalda BJP ki ticket pangdrabadi mirep oiroi adumoinamak miyang gi thabakti makata na tawhigani haike Additional District Project Office Service Shiksha Avian Kakching Block na State Mission Authority SSA amasung Alimco Guwahati na State Medical Team ga kusam naraga Special Needs Matau Taba Angang Singi Oiba Lem na Medical Assessment Tawbugi Kem ama Practicing Junior High School Kakching da Pangthokre Kakching Block ki Oina Pangthokba Kem aduda Disabled Oiba Mahiri Sing Makoi ki disabled oibagi chang khangdoke khangdolaba angang singi tangai padaba mateng amasung khusukulai sing piduna mai masing tamba fanganalaba pandamda kem asi pangthopani hairi Churachampur gi Sangai Kot Block ki manung chana leiba Mataijang Khul gi Silver Jubilee tharam asi pangthokre tharmaduda MLA GS Haupu Khul gi Chief Thongkam Haukep DC Churachampur Lunnin Thang Haukep Sangai Kot ki SGO Lamian Wi-Fi PDN Hills ki Director Manwan Chingshu Saruyaki Tharungi Sarugama Oina Khulgi Nauna Saba Church Samasu Sangaki MLA GS Haupuna Ngarang Chief Minister da attack Torokiba Adu Singhat Kendra gi miyamna yaning de haike Zawkat Thorangi matang da paladuna Kendra sigi tongan bathabak Thorangi damak lupa crore 19 gi senfam kaitholagani Lupa crore 10 rom hena chakot Thorangi damak thadakre sothana leiramba Kendra si ngasidi chakotpagi lambida khong thangjinba ngamde haike M2 amasung MGO gi apunba Joint Administrative Council na Central Pay yang na tongan ba demand kunithoy gi ultimatum ama Chief Minister da pisin kibagi matung tarakpa oina hayangdagi November 3 fawba amuba base setuna khongjang sangsin ba horagani hairi marathana temba break amamu Pengba ngaton pangbiragani ningo chakobugi mangoy na mapung mari faraba pengba amadi ngaton ningo chakobugi damak discount su pizari ngaton keji manga leibeda keji ama free pengba keji tara leibeda keji ama free da pizari akak ngaba matamni ngasi maklengsin biraktono order to biho phangpham S Tomba and Sons Pengba Farm Hiangthang Bazar Tagyal Industrial State Laiba MS Ranjoy Plastic Industry na chahi ahum mapung pharak pagaloina na water storage tank lakliba ningol chakaw bagidamag 5 to 10% discount pizare virgin raw material na saba technical qualified person sing na saba chapmana ba mamalda makhal kayagi machuda phanganba chapa liter da sajaba lili amasung thoibi water storage tank ngasi maglengsin biraktuna khudong chaba singa silaw biho ngasi maglengsin biro
Diwali kumhai amadi ningol chakawagi manguinana ningol singna set chabada pakcharagadaba pijet lighting kaya Silaima Emporium Singjamai Chinga Makha opposite Oinamle ngasimak lengsingbiro Diwali amasung ningol Chakobugi special discount pizari. ITC Limited ki premium clothing brand Wills Lifestyle gi thangmeban mesam lekha opposite house ground deliver store da Diwali amasung ningol Chakobugi special discount pizari. Nupa amasung nupi ki formal casual amadi evening party wear yauna makhu khuding makki fizol sing fangbigani. Ngasi magleng sing biraksi Wills Lifestyle store thangmeban mesam lekha opposite house ground. Pain relief ointment. Khwang naba, ok sikpa, tang sikpa, thu naba ki singbuda sinaba yarba, lipsap gupna puthok saba oja. Iram damasiki han boy na puthokaba, sangai plastic storage tank sizinnabi. Yang sinaba bolam yaudriba, LLDP ina sajaba sangai de sizinnabi. Lakliba ningon chakauba kumheiga mari leina chada taretagina tara phawba discount thambigani. Thambigidaba sizing 200, 300, 500, 750, 1000, 1500, amashun 2000 liter. Chahi taragi currency galoinana, khenaba makal kudingi apamba machusin thambigani. Kudong charasi thambigidaba makhandi. London supermarket leba Smart Industry Facility. Break metungda mukana taramung seri. Jaiyasigi January Marida UR Havadagi Atek Akai Nang Kraba Bisupur Kaitel Semjinuna Kaitel Famba Yana Nabahona Biu Haina Haiza Krabasu Semjin Bidabadagi Koishang Norba Kaitel Fambi Sinangasidagi Kaitel the Junctionuna Kaitel Famba Hokre Kaitel Asi Atuba Matamda Semjin Biu Haina Ima Ibel Sina Akan Bakong Junction Krabani Kendrasigi Mihut Amadi DC Yauna Wari Sanarba Matung Ta Asigi Ahum Fawi Manungda Kaitel Sembiroi Daba Oirabadi Masana Semjin Zaragi Haiduna Irang Hokibadagi DC na Numit Tarani Fawi Manungda Semjin Nabahonagi Haiduna Tazaba Pikrabani Kaitel from Binupi Amana Asukuidaba Fauba Kaitel Semjin Bidaba Haibasi Nomugi Suraga Jariba Kaitel from Bisinda Awaba Oide Adubu Semjin Bidrabanina Kaitel Asi Telaktuna Nanduna Sirabasu Siba Semjin Bagi Mamisu Uraktabadagi Ngasidagi Jangsinduna Pambani Haike Moirang Kendagi Manung Channa Kwakta Municipal Council Amadi Kwakta Gram Panchayat ki Manung Dalaiba Sesam Sagagi Vota Lising Amaga Chatrukna Kendrasigi Mihut Oidiba M Prithivi Rasa Sagut Kre Haidi Makogu Taramna Opaki Taramama Wat number Taretalaiba MD Abdul Rahman gi Yumda Pangthokre All Kwakta Sesam Sagai Purumna Moirang Kendra Block Congress Committee Makada Pangthokiba Thorum Aduda Wabagai Kendragi MLA Fazul Rahim MLA M Prithivi Ras Kwakta Municipal Council gi Wat number 1, 5, Amasung 8 ke councillor Singsu Yake MLA M Prithivirasna Handaki Mikhal Asira Maruena Congress Amadi BJP Anigi Marakta ideology da Yumfam Oiraga Thengnagadaba Mikhalni Maram Aduna Kanglupta Khenaba Thamba Lining Lasolda Manaba Khanba Ngamdaba BJP daki Miyamna Section Shi Haike Haino Khongenbi Makhalekai Guru Nongsaba Laikol Nupi Samas Chakwat Khongtang Lamjing Luki Chai Naduna Lairiba Asigi Matangda Miyamgi Oba Mifam Ama Haino Khongenbi Lampak Pangtokuna Yanadaba Lairiba Asi Yashinanaba Puraknaba Honabada Civil Society Organization Club Mera Paibi Madi Lekai Miyamna Punna Honaminaba Haina Warit Minakre Nupi Samas ki General Secretary Ramanina Preside Todana Pangtokiba Mifamna Lebaki Isu Kayada Honariba Karana Chai Nariba Asi Taishinanaba Honabagi Mahota Nakal Amakata Lepshilibasi Makata Na Yanaba Amapuranaba Honariba Asida Ating Bapira Labadi Maduda Toropa Apapata Punamak Ating Bapirak Libasing Aduna Puba Hainasu Yanake Schedule Track Demand Committee na Schedule Track List Chalalu Haina Ngarandagi Chatarakiba Signature Campaign da Miyoi Lising Ama Henbana Signature Taukre Numit Nipani Chatagada campaign asi Sagonaba Mike Kadagi Lagnari Haina Committee Tomisina Fonduli Ngasi Numiyung Bamatung Infal Iski Kewada Leva VDF Post ki Manata Chinese hand grenade ama Fangle Police bomb squad na bomb adu asoy angam yaudana Lotokre Commando Infal Bazaar Unit na ngasi Kwaraman Ketel gi Nupi Ketel number 1 matakta Nupi Police yaw na chatakhiba tihumbagi thabak chatakre mafamadda leiramba miyoi sing amamam ta oina verification tawbada masagi saktak che yaw daba miyoi manga city police sinakre
School Mahirui Singda Haksel gi Wakalol Pinabagi Pandam that District Health Mission Society Tamelong na Sinduna Ando in a School Health Festival Ama Tamelong District Headquarter gi Sekinu in the Ngasipang Tokre Hodopagi Thoramda CMO Tamelong Dr. Chambo Golmay District Hospital Tamelong Medical Officer Dr. Daina Susur Yake Tarongi Sarugama Oina Quiz Layak Pamasung Essay Iba Sangdamnaki Mako Matang Taraba Mahirui Sinda Manamatam Singh Yantoke Miamna Pamnaraba Isay Kayagi Serengmi Orambi Tampasana RK Tangmaban Hizam Lekai Delebe Yum Delekide Masagi Chahi Nifugamapan Sukre Senior Writers and Playwright Forum Manipuri Founder Vice President Oina Thau Purambi Manung Purambi Asina Manung Matam Sada Lekidabada Forum Asina Awaba Fundokre Mang Hingai Matamda Film Gi Maming Delebe Isay Kunlom Irami Oinana Akaswani Infagi Approved Isay Mayak Ibani Mangna Manipuri Film Fizangi Marumda Haiba Amasu Putolami Hauzik Sanabagi Pao Ngasigi Sanabagi Pao da India ki ahan ba oina chathagadari nupi ki I-League Manipur ki Eastern Sporting Union Football Club na Manipur ki ahan ba Indian Women League yawadaba football club oire ngasi Odisha ki Katakta leiba Barapati Stadium da sanakiba group 2 ki aroba qualifying round da ESU na Manipur ki atopa qualifying da saru yariba Kripsabu goal mari amada maithiba piduna group ki oina point mapan phangduna league asigi qualified oikibani Ngasigi match aduda ESU gi bembem na minute yangkai ka mapanda pangkiba penalty ama goal ontolaba matung minute marifugo humdoida goal ama chanke club asigi mandakini na match gi humfuga taruk shuba amasung humfuga manga suba minute goal ama mam chanke Kripsa gi amata ngarba goal aduna ahanba half ki tara manga suba minute goal ama chankibani qualifying asida ESU na match mai pakhe Ahanba sanakiba match da JPI Institute of Technology Football Club ahum anida anisuba match da UP Football Club goal tarahumdoi ahum da thoikibani Tamelong da chathari batare lakshuba Gospel Youth Soccer gi ngasi sanakiba ahanba quarter final match da TVC na SPF goal taruk anida anisuba match da CBC na KBC goal mari sinoda maithiba pikre China ki Zhengzhou City da Handak Pangthok Bataramatoi Shiba Zhengzhou China International Shaolin Wushu Championship da India ki Mahut Sindra Saruk Yarba Grandmaster Katrimayum Jugesor na free hand form da gold medal weapon form da bronze medal laba Jugesor All Manipur Kuosu Kung Fu Association na November 3 ta opagi tharamama pangtholagani haidi District Football Association Bisnupur na Sindana Bisnupur Mini Stadium da thasigi tang kundagi team taramathoy na group ani thok na khaidoktu chasariba Alisuba Iboton Memorial 3rd Division Football League ngasi sanakiba ahanba match ta WYC Yumnam Kuno amadi NEYA ningthokong goal amata chanadana draw chakre Alisuba match ta Eco Bisnupur na UKCCL Junior Oinambu goal amasinoda maithiba piki Imphal District Football Association is in the Tambal Sports Complex sa Tariba 2nd Division Football League ngasi sanakiba ahanba match ta FC Angtana UDO Hengambu goal ani sinoda maithiba piki Alisuba match ki sanakiba da YBC Langdum amadi SSC sector goal amamam chanaduna draw chakre ahum suba match ki sanakiba da BSU Kairabu SWC Kongmana goal ani sinoda amadi Marisuba match ta PYPC Pungumbam na TYWO Takhelbu goal Marisinoda maithiba pikre TS Birchandra Singha Football Academy da grassroots phase ge horakiba AIFF Elite Academy Goa da chahi 18 makhagi training loiraba hauze India ge I-League ta sanariba Moirangtem Jayananda DSK Sivajians Football Club Pune da offer fangduna sahi taunakibada academy asina nungaiba phundokre mangna tungda professional football career da malemgi thakta sanabu oiba ngamlasanu hairi makata sanabagi pau boya ning tawjangda gi phangmigani ngasi gi sanabagi makata ba pauta state league football Taramathoi Suba Manipur State League ki ngasi sanakiba match da M Khabam amadi Neroka Football Club sangapam draw satkre
Neroka Football Club Sangapam Mes Mapal Sanakibada point Kulhumdoi Pangduna Mangin Thari. All Manipur Football Association na sinduna Imphalgi Mapal Kangjibung amadi Kumbhan Lampak Artificial Turf Grounda Mamang Thagi August ki tang kunmari dagi state asigi masak nairba team taranithoi na saruk yaduna sathariba sahi asigi taramatoi suba Manipur State League ki ngasi sanakiba match da M Khabam amadi Neroka Football Club Sangapam goal amamam chanaduna draw satkre M Khabam gi goal atu W Angok Sanana match ki humpu manga suba minute sanki Neroka Football Club Sangapam gi goal atuna Singam Subhas Singna match ki Yankai Nipal suba minute sankibani match asida M Khabam gi sanaroi Y Singkai amadi Neroka Football Club ki sanaroi M Gobin KSS Malem ngambada center referee na unsporting behavior gi damak yellow card utki Sathariba League asida saruk yariba team taranithoi na match mapal sanaba loikibada Neroka Football Club Sangapam na point kulumdoi phangduna ahanba M Khabam na point kunithoi Traw koi kethel na point kunithoi FC Jalen Sadar Hills point taramafal Nisha Thamaiban point taratret Class Hakaino point mafal Young Physic Union point nipal SSU Singjamai Sagolbal United Nako Nambun mapal amadi USA Kurai point taret phangduna chali Tupu Nambolna point manga phangduna league asigi khwaidagi aroiba position da leiri hayeng nungthil pung taranithoi ga minute tara manga chatpada ahanba match oina Football Club Jalen Sadar Hills amadi Nako Nambul Mapalga sanagani ani suba match nungthil pung ani ga minute tara manga chatpada SSU Singjamai amadi USA Kurai ga sanagani Archery Manipur Archery Association na sinduna Kumbhan Lampak Sports Complex ta tha sigi tang kulhumdoi dagi unit taramanga gi nupa amadi nupi archer Manipur taramanga na saruk yaduna sathariba kunthra mathoi suba sub junior state archery championship ki ngasi pangthokiba individual Olympic round gi recap girls ta NSA gi Y Anupama Sai RC gi ke Premeshuri amadi unit asigi ti ai surmalana ahan bani suba amadi ahum suba takre Category asigi nupa macha gi pangthokibada Sai RC gi W Leonard unit asigi sana macha amadi G Chui Rongmaina ahan bani suba amadi ahum suba taki Individual Olympic round compound girls ki pangthokibada Sai RC gi L Monica unit asigi N Sarika amadi BAA gi L Dolina na ahan bani suba amadi ahum suba taki Individual Olympic round compound boys ki pangthokibada Sai RC gi S Rajendro unit asigi Ice Teuton Khuman amadi BAA gi Arwin Laisam na ahan bani suba amadi ahum suba position taki Makong mathang taraba archer singda thoram mapu singna certificate amadi medal sing yanthoki Chess Manipur Chess Association na sinduna Kumbhan Lampak Sports Complex ki kangchangda tha sigi tang kulhumdoi dagi mapan gi state ani dagi chess sanaroi ani yauna punna sanaroi humputara nipal na saruk yaduna tha sigi tang kulhumdoi dagi chathariba second Manipur Chess Open Tournament ki ngasi ani suba round loibada L Lal Gopal KS Sanjoy N Bankim E Sasikanta Y Shankar M Mudhusudon Sepsan Kaising N Rajeshwar M Pisak T Somarendro T I Haridev P Rajendro A Pholen amadi Shakespeare L Poil ani phangduna chali S Premjit S Jeki O Ningthem K Poirei Khomba A Kishore Chandrana point amamakhay phangkhre Uchekon Kang Nambol Kendra Kangkut amadi Konthokjom Kendra Kangkut Marisuba Iboda Wangpuren Khana Sauba Mixed Kendra Wise Likam Knockout Kang Tournament ki final da thengnaragani Usekon Kangkut na sinduna Usekon Laikon Community Hall da Mamang Thagi Tang Kuntaretegi Kangkut Tara nitoi na group mari thokna khadukuna sathariba Marisuba Iboda Wangpuren Khana Sauba Mixed Kendra Wise Likam Knockout Kang Tournament ki ngachi sanakiba anisuba semi final match da Nambol Kendra Kangkut na Oinam Kendra Kangkut pu Panjil Tara Mari Tara nitoi da maithiba biduna final sangkibani tha sigi tang kunthra da Nambol Kendra Kangkut amadi Konthokjom Kendra Kangkut ka sathariba tournament asigi aroiba match sanaragani Thagachari boyai hojing asi nomagaiba ingasai pau amu phongbigani ngasi nomagi oikiba aing asagi pauda ICAR Lampel Patiki phangba pau gi matung ina ngasi gi khwaidagi sakiba degree Celsius 15.ama
ख्वाइदिक इंबा डिग्री सेल्सियस 13.1 नुक्सित यावबा इसिंग मनलगी सांग अयुक्ता सादा 34 नुथिलदा सादा 43 ओइकी ngasiगी no sukide Loisla Pramaro the Pausing of Kana, Ukrogi Thodoka Mari Lenina Manipur Police ke personal Tara suspend Taukre, Thodosi additional DGP P Dongelna, Tigalagani. Chief Minister na Luchungba Sarkar ke Kangbu Amada Nomai Captain na attack Toroki with Thodoku, Manipur ke Governor Nakan Yaning the Bak Thondokre. Amadi Congress government Chathabas Kam Chara ke book that Ama Atubama Tanda Fogolagani Haina, Donor Minister Dr. Jitendra na Thondokre. आज टीम ने पिछले पाव बता से सिंदरी में ताबरीज सुबह मुखाना क्रमजरी Eric Martin from the band Mr. Big, and I will be performing my first ever acoustic show at MFDC on November 17th.